Miring tabir ba khoi punok poi mes TV na taram oksob ga loina Brajesh Kumar na khurumjari ngasigi maroi ba pauda tabla maestro Zakir Hussain laikhidre Manipur da lairiba cyber crime department fail oire intelligence su pau pirakidaba tha tramarom fare haina chief minister N Biren na phundokre Numit nini chathagadaba kumapan suba Nasocon 2024 ngasidagi hodokre doinana potential scope of beekeeping in Manipur hai bahiram da nomugi oiba training program pangthokre apungoi pop lobirasi Indian classical music ki greatest global ambassador singi manungda ama oiba Ustad Zakir Hussain 1951 2024 ngasi laikhidabaga loinana tabla makhol tumina laikre mahak matam khra California gi San Francisco da masa ngamdana leiramki mahakna modest instrument tabla bu malem gi sati amasung mioibagi akanba khonjel amada onthoki mahakna culture Gilamda Torambasing Adu Sinthavada Watunat Lahorgani Mother Saraswati Holy Quran Gi verses Amasung Bible Gi Say Sing Shalamki Mahaki Music Amadi Personality da Mahusagi Ichel Ama Chenaba Tengnei Padma Vibhushan Phankraba Maestro Asina Mahaki Music Ki Mi Kurimaki Thamoi Hubangambagi Hai Singba Ulamki Mahaki Creativity Genius Ni Genesis Kwadi Wangba Pikki Matamda Numidang Amada Grammys Ahum Phanki Pandit Ravi Shankar Gi eminent accompanish Oikiba Ustad Ala Rakhagi Masa Oina Pokiba Ustad Zakir Hussain na Tablabu Mirebakta Yahonduna Magi Haisingba Ulamki Mumbai da Chawkiba Hussain na Sahi Ahum Surakpadagi Tablaga Marub Oiraki Teenager Ama Oirakpadadi Mahak Fazana Tablada Hitoi Singdoiba Oiraki Manipur da cyber crime department fail oire intelligence su pau pirak khidaba tha ta mangarom fare haina home gi portfolio supai chief minister Nongthom Biren na penda wafam phangdokre wafam asi ngasi chief minister N Biren na thoi mitunglen oiduna first MR banquet hall da pangthokiba Vijay Divas palan gi thorom aduga mai lenana phangdokibani Thoram Aduda Power, Forest and Environment, Climate Change Minister T.S. Bishwajit, Education Minister Thongaujam Basanta Kumar, Youth Affairs and Sports Minister Govindas Kontaujam, Social Welfare Minister Haikam Dingo, Paswe SCG MLA Sapam Keba, Langthawal SCG MLA Karam Syam, Wangkai SCG MLA Thangjam Arun Kumar, Kumbi SCG MLA Sanasam Prem Chandra Yauna, Police Samadi Civil Gi, Makok Tomo Officer Kayasu, Saruk Yaki, Thoram Gamari Lenana, Kumjal Isam Samapan, Humdrama Thoigi, India Pakistan War the Indiana, Pakistan Mighty Bapi Adugi East Pakistan, Housing Oiriba Bangladesh Sem Kibagi, Lan Aduda Mangjil Thakiba, Indian Army Katopagi Tona Lingjel Chief Minister N Biren Nahona Ningsing Duna, Ikai Kumnava, Wapam Pundok Kibaga Loinana, Handak Union Home Minister Amit Sahana, Agenda Aztak 2024 da Manipur Gi Matangda, Pundok Kiba, Wapam Amagabay Lenana, Pomishing na Chief Minister da Hangbo Wang Amada, Chief Minister N Biren Maki Oiba Mod Pundok Laduna Hai, Lamdam Masida Tok Liba Irang Asi External Aggression Yawi Haiba Wapam, Adu Tangai Seng na illegal immigrants na indigenous population da pirak liba saithengi wapam ni Union Home Minister Amit Shah na phongdokki wapam na ama oiraga aihaki mod oina irang hasida drugs lord kaya amagi khut yawi haibasisu miyam na henna khangnarabani haina chief minister N Biren na makhata na phongdokki sum ubukan thawoina masigi sabotage to achoba khut yaw honari the Moida Aran but home the Namaka Pokan Lepuram, Naran Nahan, Sigi Tamako big area. Nipan the Vinapung Tarama to Babunamikapin. One particular location. Other particular locations is in 100 times
Manipur Legislative Assembly के स्पीकर टी सत्यव्रतना हंदक यूनियन होम मिनिस्टर अमित शाह का उनरुब अदु चुमना फमलगा लैनबा मियामगी मिहुत ओइना लाखिबा नत्तबनिना मियामगी अवा अना तारिबा सिंह असि खरदक ओइरसु कोकननबा मखोगी मनाकोंग यौननबा होनबनि हायना मणिपुर लेजिस्लेटिव असेंबली के स्पीकर टी सत्यव्रतना फोंदोखरे वफम सिंजमई भाग्यवती लेखाई लेबा महाकी मयुमदा अथौबसिंगी लिकलम थीबलुक मणिपुर लेंग ओनदबी पार्ट प्रोटेक्शन एंड प्रिजर्वेशन कमिटी कसार असम यूनाइटेड क्लब्स ऑर्गेनाइजेशन लखीपुर कसार असम कुमजा लिसिंगनी कुनमंगा की ओइना पुथोकपा लेंग ओनदबी पार्ट हाइना मिंगथोनबा कैलेंडर फोंबगी थरम अदुगा मई लेनना फोंदोखिबनी स्पीकर मखा तारदुना हाई होम मिनिस्टर उनबगी खोंचत अदुदा यूनियन होम मिनिस्टर की माइकेदगी अथुबा मतमदा मणिपुरदा थोकलिबा इरांग असि ओइबा थबक खरा पाइखतलगनी हाइबा वफम फोंदोरई हाकिबगा लोइनना पाउमिसिंगना हंगबा वहंग अमगी पखुम पिरदुना स्पीकर ना हाई हदक नेशनल न्यूज चैनल अमदा यूनियन होम मिनिस्टर ना फोंदोखिबा वफम अदु महाक मसागी ओइबा मोद फोंदोकपदा चुमे नत्रगा लाली हाइबदी आई इसागी मोद फोंदोकपा लुगनी लोइनना ngasi फोंगलिबा कैलेंडर असि अखोगी ममांग मतमदा पालंबा निथौ सिंगना लेबाक असि कन्ननबा अमदी ngagnanaba hotnabada kari tawami haibadu mayek chengna khangnanabagi pandamda thangjilakpa khongthangi saruk ama oina puthokpani makha tarakpa matamdasu hena marik chumba wari kayaga loinana leptana puthokpa ngamnanaba thodang lawni haiki yengkisi hoi ada hauzik masen manar ka opinion da hayr khudumadi aina chumila le na hoji makidi ai motiba lugani na khal praja sing awana sima ina khongdi hon basi mathau tai haidana khanjera kanda akhoi awa bagi paudam se tamjerubani adui matungna Kakching da laiba 28 sector Assam Rifles ki majang makada 46 battalion Assam Rifles na South Eastern Sporting Union sisu Kakching sumak laikai ga khosam naduna nomugi oiba sasan lem na layang bai kem ama ngasi pangtokre sisu gi Kakching sumak laikai da laiba ground da pangtok pa sasan lem na layang bai kem aduda Assam Rifles ki veterinary Dr. Singna San Hameng amasung uisa mahen bada layang kibaga loina hidak langthak su lem na panghanki amadi hui singdana anti rabies vaccine chu kapthoki sasan lemna layang ba kem pangthok pa aduna Kakching eragi sasan singbu lemna layang bibaga loinana hidak langthak su panghan bibagi damak Assam Rifles chu landam adugi miyamna tharat pawapam phongdok narakhi Thasi hoki batang taramari thangja namit ki numidang waramda Gopalganj district gi non Manipuri ani Lakshman Kumar amadi Dasrat Kumar haujikna Kakching khunyai lekai gi asan bayumda leibabu wawai kaithel macha da thabak churubadagi halakpagi lambida masak khangdabasina nomaina kaptuna hat khibagi thongbu all Kakching club coordinating committee Kakching na yaning daba phongdokli loinana makhoi kari maram gi dabak hat pano haibadu athuba matam gi manungda leibak miyam da sengdokadabani asigumba micham da khut thabagi thong asi matungda abu hanna tawdana su all Kakching clubs coordinating committee maikaidagi appeal tawli laikhidraba ani gi thawaina ishor gi nakta ingna sikna lerunab gi damak committee gi members singna minute amatumina leptuna awabu su phongdokhi haidi Numit mangani gi khongchat Manipur Commission for Protection of Child Rights MCPCR gi miyoi ahum gi team ama chairperson Champad Kumar Singduna Jiribam da lakre team masida Muhammad Habibur Rahman amasung Anita Sabungbam so yauri MCPCR na tang 15 da Jiribam da hek thunglakhibaga DC office staff sing CDPO Social Welfare Department gi officials sing unaki ngasi su Jiribam High Secondary School da laiba IDP sing unaki matung DC office ta SP yauna unarabu matung Vidyanagar da hangliba IDP sing su unaki loinana Anganwadi amadi helper sing su unaki chairperson Kaisam Pradeep Kumar na Paumi sing da
हाइकिबदा MCPCR ना चेयरपर्सन यावना मियोय अहम जिरीबाम द लाक्तना हंदक मरु ओइना अंगांग यावना मिहात थीना हाटखिबा थौदोक अदु थिजिनबा लाक्पनी अदुगा जस्टिस फंगहंदुना अमुक हन्ना असिगुबा थौदोक असि थोक्तननबा होनबा लोइनना अंगांग सिंगदा हेल्थ सिक्योरिटी अमदी एजुकेशन की मतंगदा जेंगसिनबसु लाक्पनी हाइखि हयंग तांग 13 अमदी 19 असिदा कैंप सिटिंग ने सिविल ऑर्गेनाइजेशन सिंग डिस्ट्रिक्ट असिगी लोइसंग सिंगी थौबुरो यावना अमदी चाइल्ड वेलफेयर कमिटी की मेंबर्स सिंग यावना कैंप सिटिंग प्रोग्राम असि पांगथोकनी मसिदा मियामना सजेशन सिंगबा पिबिनबा चेयरपर्सन अपील तौखि कोई पुनः मगना तुंगी जाति नेशनल की अगांग पीबीनिंबा सजेशन इपाउसिंग कमीशन की टीम तारीख 15 भाव लेजगदोब सोदना पीबीनब MCPCR की माइकई सही असिगी नवंबर 13 जिरीबाम डिस्ट्रिक्ट की जकुराधोरदगी अंगांग यावना मियोय तरुक कुकी टेररिस्ट सिंगना फारो मतुंग तमथिना हाटखिब थौदोकता चेनबा कुकी टेररिस्ट सिंग फादुना अहकप चेराक पीगदबनी हाइना उरिपोक अपुनबा नुपी लुप अमदी उरिपोक नुपी अपुनबा लुपना चथरकिबा इंडेफिनिट रिले हंगर स्ट्राइक ngasi था अमा मपुंग फारकपगा लोइनरा लेखिद्रबा सिंगी मफमदा कैंडल कत्तुना इकाय खुमनबा उठख्रे कैंगल थांदुना इकाई खुमनबा उठखिबा अदुदा मियामना मिनिट अमा तुमिना लेपपगा लोइनना जिरीबामगी नुपी अंगांग सिंग हाटपा मिहाटपा फागदबनी कुकी टेररिस्ट डाउन सनालेबाग इमा मणिपुर गी ngमखै कायबा यारोय हाइबना सिंगबा खोलाव कया लाउखि कैंडल थांदुना चटखिबा पीसफुल एजिटेशन अदुगा मरी लेनना उरिपोक अपुनबा लुप की प्रेसिडेंट सोराम टिकेंद्रजीत हाई जिरीबाम की ट्रांजिट कैंप तगी अंगांग यावना मियोय तरुक फादुना पुखरगा तमथिना हाटखिबा थौदोक असिदा चेनबा कुकी टेररिस्ट सिंग फादुना दंदी पीबीओ हाइना रैली हंगर स्ट्राइक चंगसिलकपा नुमित 38 सुरकपा फावबा करिगुंबा थबक अमत्ता लौखटपा लेत्रि मसिदा लुप की माइकैदगी गवर्नमेंट PIL थाकिबा अदुगी हियरिंग हयंग चथरगनी चीफ सेक्रेटरी अमदी कंसर्न IGP ना ngasi फावदा प्रोग्रेस रिपोर्ट अमत पिरक्ट्री थौदोक असिगी ओइना एक्शन अमत उदना लैरिंगै चेरक होखिबा हप्ता असिगी मनुंगदा अमुक कुकी टेररिस्ट सिंगना बम सिजनदुना मैतेगी युम अमदी मफम क्या थुगाइबु थबकसु चथरकपा मंगारक सुरे मसिना ताकपदी कुकी टेररिस्ट सिंग असि याम अनक मफमदा लोइना लेरे हाइबनी अदुबु जिरीबामदा आर्मी अमदी अतोप्पा सेंट्रल फोर्सेस कया यावना स्टेट फोर्स का पुन्ना थबक तौरबसु ngasi फाववा मिहाटपा नत्रगा कुकी टेररिस्ट अमत्ता फाबगमद्रिबनो हाइबसी अंगकपा पोई वफम असिमक हयंग कोर्टा पुथोकनी चथरिबा रिले हंगर स्ट्राइक असि इंडिफिनिट नि मखाताना अदुमक चथखिगनी कोर्ट की रिपोर्ट लाकलब मतुंगदसु करी करम थबक चथगदगे हाइबदु मियामगा तानरगा चथखिगनी हाइखि मसी करी तौगदगे हाइदु मियामगा खनरगा करम्बा खुमचत चकदगे करम्बा एक्शन लौगदगे अदुगा करम्बा खुमचत से कोई रिलीज स्ट्राइक नतबा अतै करी ऑप्शन लैबगे हाइदु मियाम तानरगा कोई लौगनी अदुगा हुजिकिदी कोई इंडिफिनिट स्ट्राइक चथगेगनी कोई कल्प्रिट में फादरगे सिने कोई मियाम मयाई लंबी हायरगा मियामना खंगनरिबा नेशनल हाईवे 137A सेंबीदबगी मायोक्ता मयाई लंबी अपुनबा मैरा पाइबी लुपना ngarangdagi samuro area da lambi tokhaiduna changsinkiba khongjang adu henna chawthurokre masisu lambi asigi tongan bongphom kaya da miyam thoknaraktuna lambi thingbai thabak henna kasinkhre khongjang adu ngarang lambi asibu सेंबदरिबा स्पेशल कंट्रैक्टर ना वांग पुलिस स्टेशन की गेट ममांगदा मियामदा ngasi हौदुना लंबी सेमगनी हाइना थाजब पिरमलबसु लंबी सेमगी थबक हौरक्तबदगी ngasi अयु अंगनबदगी हौरगा चंगसिन खिबनी मियामगी खोंजंग अदु सेकमाइजिंग यमनाम हुइद्रोम वांगोय शमुरो अमदी लंगथपाल की तोहान मफमदा मियामना लंबीदा मई थाबा उवा फैजिनबा अमदी लंबी मयाइदा फमजिनदुना चंगसिन खिबनी मसिगी मथक्ता लंबी असिदा लैबा कैथेल सिंगसु बन असिना मरम ओरगा थोंग लोनकी ngasi khongjang aduda emergency mahiroi
लाइनिंग लाइसोल की थबक थोरम सिंगी नतना अतोप मियोय अमता चहन खिद्रे मसिन मरम ओरगा लंबी असिदा लाकप मियाम द चाउना खुदोंग चादबा मयोक नखी अमरोमदा लंबी तिंबगी पाउ ताबगा इम्फाल वेस्ट पुलिस की टीम सिंग लाक्तुना पामदो थौदोक सिंग थोक्तननबा ngak sen bagi thawak sing chathaki Manipur thokli chahi ani phajilak laba irang asida lanjanar kiba haujikna Nambol kendra ki manung chanba ulo sajor da leiba prefabricated house relief camp ta lairak kiba torbung bangla dagi ahong sangbam inawi maitei chahi yangkai mari apokpa akenna chatliba tha sigi hokiba tang taramida masagi anaba amana maram oiraga खंगौदना लेखिदबदा रिलीफ कैंप कमिटी उलौ सजोर अमदी रिलीफ कैंप असिदा लेबा आईडीपी सिंगना रिलीफ कैंप असिदा ngasi अवाब होंदोख्रे रिलीफ कैंप कमिटी की कन्वेनर को कन्वेनर थोंगाजम बिजन मैतेना अमदी अतै थोंगी सिंगसु सरुक याबगा लोइनाना रिलीफ कैंप असिदा लेरिबा आईडीपी सिंगना इनाउबी मैतेना लेखिदबदा मिनिट अनि तुमिना लेप्तुना अवाब फोंदोखी लोइनाना लेखिद्रबगी थवाइना लाइरमलेंड इंगना सिगना लेरुनबा ताइबंग सेंबी बंपुदा थौनिखी एसोसिएशन ऑफ मणिपुरी डायस्पोरा अमन पुणे न सिंधुना मरफू महारक सुबत नुपीलाल ऑब्जर्वेशन MCCIA हापसर पुणे द ngara pangtokre thorom aduda melody queen of manipur laisram mema Srimati Bhagasri Pongche अमन की प्रेसिडेंट ERCS जयंतना अथोइबा मिथुंगलेंसन ओन सरुक याखी थोरम अदु थौना फबी इमा सिंगी मिटम लैसु कतुन हौदोकी अमन की जनरल सेक्रेटरी ना नुपीलाल की मतांग द शॉर्ट एंड ब्रीफ प्रेजेंटेशन तौदुना मरु ओइना अखोगी हौरकलिबा तुंगी युम्बी ओइगदरुबा नहा सिंगदा इमा सिंगना लौरंबा थौदांग सिंगी मतांगदा वाफम क्या फोंदोखी थौरंगी सरुक अमा ओइना मखा चथरकपदा अंगांग सिंगी लायकपा अमदी रिसाइटेशन की प्रोग्राम सु पांगथोखी अरोइबदा अमन लेडीज क्लब ना मतम अदुगी थौना फबी इमा कयागी थौना बु सिंथाबा ओइना 1 act short drama इमा उतुना थौरम असिबु हेन मपुंग फानखी असम के दरगांव असम पुलिस ट्रेनिंग कॉलेज हौजिक ट्रेनिंग पीब लोरबा IRB पर्सनल सिंह ट्रेनिंग लोयदुना मणिपुर हलकदरबा असि बाय रोड लाकनी हाइबसी याब ngamloi करिगुंबा लाके हायरबसु ट्रेनिंग लोयरबा पर्सनल अमा ओइना येकनबा लाथेंगनरबसु ngamnanaba matik chaba khulai amadi safety measures phanghalaga lakhanbiu haina training loirba IRB personnel singi mama singna ngasi hapta kangjibung get mamangda khongjang chathakre khongjang adugi matangda IRB personnel amagi apokpi aman hai makhutta khulai amata pahendana amadi masagi safety amata pidana masa singbu by road imphal tamna lakhanaba thorang toriba asi masa sing asibu baligi hameng amagumna yeknabada hena khudong chawa pibaga chap mane masa sing asi training loirba siphai ngaktani makhoina lakpada mama oibi singna karisu nungang bapok poleite tau bodabu makhoina lakpa matamda masagi khulai matik chana pairaga amadi bullet proof yauna tholakpa targadi hojiksu lengakna lambida tholakani hai ribadu da athingba piroi मखोइना मतिक चाबा सेफ्टी यावरगा थोलकपगी लंबीदा खुदोंग चादबा मायोकनबा अमदी येकनबगा लंबा तौबदा खुदोंग थीबा नंगलबसु ममा ओइबिसिंगना नोकना लेबा ngamgani मखोइना थोलकपा मतमदा अतोपा सिक्योरिटी फोर्स न सपोर्ट पीबा अमदी मसाई खुला यावना सेफ्टी ओइननबा थबकसिंग लौखत लबदी लेंगा की अपामबदा अथिंगबा पिरोय खुलाइसु पायहंदना तराई तराईना थोलकपगी थोंगदी तौबिगनु हाइखी खोंजंग अदुदा असम द ट्रेनिंग तौदुना लेबा IRB पर्सनल मसासिंग खुलाई यावदना थोलकप यारोय ममा ओइबिगी खुलाव लेंगाकना तागदबनी हाइबना चिंगबा खुलाव कया लाउखी थोलगदि याब ngamjagani adu natadana khulai je paidaba
अदगी मोय खांग तु पिजु फंदबा बुलेट प्रूफ सु यावदबा अदुगी फिबम दे हेता तराई तराई इसांगो इरांग फटकिद्रबा मतम से येकना बना मैतै से खुदोंग चाबा लौदगी दा सेट सेटना खाइ खाइ दना चादुगी तौरबा मतम से इसांगो मखादा लाप हाबदु ममा ओइबे तनि याबो ngamjere हाबो Northern Diabetes Society Nasmanpur State Branch Sinduna Namit Nini Satagadaba Toy Kumapan Suba NASCON 2024 Annual Conference JNMC Auditorium da Hodokre Hodokpogi Thorom Aduda Dr. Gonmei Chambo Director Medical Directorate Government of Manipur Dr. Y. Iboton Singh Organizing Chairman NASCON 2024 Dr. K.S. Lokeshwar Singh Organizing Chairperson Reception Committee Dr. K.S. Asawu Singh Organizing Secretary NASCON 2024 Dr. G.A. Sunil Kumar Sharma Director RIMS na Athoiba Mithunglen Thorom Mapu Amadi Akhanaba Mithunglen Oina Saruk Yaki Thorom gi Athoiba Mithunglen gi warol piraduna Medical Directorate ki Director Dr. Gonmei Chambon Hai Diabetes Hai Balena Asigi Vaccine ngasi fawa putok pangamdri Aikoi isa isa nabu section labadi laina asidagi aikoi kudingba ngak thok pangamgani Hai ribalena asi pari puri dagi yaurakpa khara yaurabsu maru oina aikoi gi punsi mahingda ahongba kaya na maram oirga ohelakpa amakhakni haiba asi aikoi kudingna khangnarabani Laina asina naba matamda aikoi gi haksang manunggi kayat sing mathang mathang sohallai maram asina laina asi lahendanaba amatta ngairba pambaidi haksang sajal tauba junk food chaba hantha hanbana chingba aikoi gi punsi mahing sing hongdoktuna ngakthoknanaba hotnaba chungani hongdokhibaga loinana pangthokliba conference asina scholar students oja singda kanaba piwang lagani haiki Living is, comparatively so different from the olden days. And we all know that, and the research is still going on to find a vaccine, but till now we are not able to get a vaccine for diabetes. And the only way is to prevent and change our lifestyle. Pangthokliba conference asigi organizing chairman Dr. Y. Iboton Singh Nahai laina asi kamdongna thingadagi laina asina naraklabadi punsi chupa loina duna leiba anaba ama oihali maram asina miyam punsinduna laina asina kamdongna lakhalloidagi karigumba naraklabasu punsi nungsangna haksang fana lehengadagi haibagi pandamda pangthokpani phondokhi Ngarang ayuk kairang makhalekai land 3 leiba special contractor Thokchom Sankar gi yumgi getta sakangdaba singna bom thamjinduna akoibada leiba miyambo aki khang pibagi thong thodokpu yanangdaba phongdoktuna laikai asigi miyam nawkatpam chathakri wakat mifam aduda saruk yakhibi kairang makhalekai maira paibi chairman Kaishang Leishung Hai Laikai asi yamna ingna sikna leiba laikai amani masida atopa mafamdagi lakpa miyoina laikai asida leiba special contractor Sankar gi yumgi get the bomb thamjinduna laikai asigi miyambu aki khang piba haibasi akan mongong da condemn tawi thodok asi matung da thoktanaraba amadi hingsa gi thong sathabagi thabak tawgumsi nungaina da balerabasu unnaraga ningthina wari sanaraga Wama purana hona view Sindana aikoi ichil inau nungsi jana laiminasi harga thabak oina tawthorokpa matamdana aikoi masel onsinaraga hatnabagi mong tawrokliba asi karamba ichil inau gi marino Sindana aikoi yelhomi masel ni harga asigumba thabak tawrokliba asi karigino Sankar asi yelhomi natabra mahaksu maitai amani karigi asigumba Thabak asi chatharam libano mahaki mayumda kari maramgi bom thamjinduna aki khang piri bano asigumba thong asi amu hanna chathabigano haiki wakat mifam aduda saruk yakiba Sankar gi mataima singjamai dagi thoksom ongbi anuradhan hai aikoi bioi ba haibasi landaba ngamdaba ngaktani adu aranba fana tarom labasu amadi nungainadaba fana leiragasu Karino haibadu kupna thidoknaraga punna paminaduna wari sanaraga yasinaba purakpa fai yumlakta bom thamjillaga nupi angang amadi miyam aki khang pibasidi nuaite
kanana lali kanana summi haiba thidoknaraga wakhal puna taminasi haiki wakal mifam aduda this is not warfield we are human not animal micham praja abu otpigano no gun no bomb do not threat common people miyam da ki khang pibigano haiba wai sing thawa prakar sing sizinaki manaw asum thoglak bidana ba appeal tawjari aikhoi hingsa gi thaba tawganusi aduga yaning daba kaya lairasu face to face chinna ngangna rasi haina aikhoi gi lekai si gi mera paibi gi trapta appeal tawjari tha sigi taramari da Hairok police station ni manung chanba salungpham da thokiba laibak ba thodokta khungak pa ama lekhidaba taruk na phajin kibagi mayokta sem kiba JSC ga Thawal SP ga karigumba hiram amatada yana kiba leite hairna social media da lana sandorokpa laibak thibani haina JSC na phongdokli ngase uk Thawal khunauda pangthokpa pau mishinga unaba amada JSC gi vice president sarangtem atombana wakhatana hai ngarang numidang puma palom tabda JSC ga Thawal SP Rakesh Balwan ga maki office ta unaki unaba aduda JSC gi maike dagi thodok adugi departmental inquiry ama tawduna maduda chenariba mioi adu cherak piba amadi phajin khiba khungakpa sing condition amata yauduna thado u haiba pham sing thamduna wari shanaki SP ga wari chanarur ga tholak laba matung social media da SP ga unaki bagi photo ga konana yanakri haibagi aranba pau kaya sandorokpa thengnaki SP ga unaba aduda chapchaba positive oiba paukhum ama piratriba phawba makhata na khongjang sing changchin khigani haibo pham SP da thamlung thibani kanagumba mioi kharana aranba pau kaya sandorok liba si miyamna thajabiganu chapchaba paukhum phangdriba phawba JSC na khongjang kya changchin khigani hairduna clubs organization singnasu JSC gi mateng pangbiduna apudmagi oiba pangal sagat minaduna sanction minasi haiki ni ei isagi minna tombo maitei adu yaragadi aroi boina akoi myam da haijari manipur praja khudimakta haijari amadi Thawal gi akoi bida lebiriba club santan khudimakta haijari akoi na ngasi sanction jari ba yamna democratically oiba khongjang sida mipung khudimaki support to biyo haibase akoi JSC site gi haijari social media gi thongda amadi press khulngakpa laisam prem hatpa loinana atop taruk phajin thamba yaningdabada phongloktuna sombungda tongan ba khulgi mera paibi lupsingna saruk yaduna wakat mifam phamkre wakat mifam maduda sombung pawrabi nungoi me lekai wairi amadi mani ya school gi mera paibi lupki napising saruk yaki wakat mifam da saruk yaki basingna khungakpa hatpa yaningde khungakpa faba yaroi Thawal SP Chuchanpur natraga Kangpokpi da khudakta transport tawgadabani khungakpa hatpada chenaba mathona faba Manipur Police Commando sing thabaktagi khudakta loktho'u Kangleipak pumbagi aspa 1958 loktho'u matik chadaba siam pham thada'u matik chadaba lusingba lawthokadabani haina iba banner amadi placard sing sizinaki Khundrakpam prem hatpada chenaba police commando mafam thajatlu imasel onsinaduna hatpa khudakta lepu khungakpa prem hatpada chenaba matik chaba sadaba police officer transfer thadou taruk phajin khiba adu condition amata yaudana athubada thadokadabani Kangleipak pumbada aspa 1958 loktokadabani micham miyam mausagi punsida hanjil hallu haiduna tongan ba wakat sing taladuna ngasi kumbi kaithil da miyamna khongjang changchin kre Unified Peace Coordinating Committee UPCC Women Wing kumbi amadi kumbi gi miyamna changchin khibo wakat khongjang aduda saruk yakibi luching bishingna phongdok khibada Kangleipak asida hojik tangdu leitadana leiriba tanja asida handak Hairok police station gi manung chana leiba salongphomda khulngakpa prembu imasel oiba Manipur Police Commando na hatkhiba mama oibisingna ngakpiba ngamloi maduda chenaba police mafam lokthokadabani khungakpa mioi taruk phajin khiba adu condition amata yaudana thadokadabani thoklib irang asida security forces singna micham miyam ngakpa ngamlaktabadagi khungakpa isasing
थोलक्खिबनी हाइखि स्टेट फोर्स ना मथौ मसक खंगदना तौबदगी खुनगा पथोलक्खिबनी ngasi state force na mathau chapchana tawramba taragadi aikoi praja miyam se asi yongna waramoi I masen hanaba se matungda tawbiraganu I masen matungda hanarapa matamdadi aikoi ju isa na lui haidana mama aikoi ju akan ba lalong ama aikoi ju silakani habazimadi ai media gi tungda thamjage खुलगाक पफाब यारोई फजन खिब खुलगाक पसिंग कंडीशन अमत थमदना थादोक कदबनी हाइबा मैराग रैली अमा ngarang numidang lampel pat sana kaithel nupi kanglop na sinduna chatkre lampel sana kaithel dagi masing yamla bomara paibi kayana so yaduna kombirei kaithel phauduna uripo canteen lerak tarba matungda ima kaithel ge samuma khong tamna haigalakpa matamda jas oil pump mayada Imphal West Police Station team amana khongchat adu thingduna thapki tungda uripok sorbon tingal lerak lomda maira rally adu chatki Northern Hill NES program 2024-25 की मखादा College of Agriculture Central Agriculture University CAU Imphal की All India Coordinated Research Project AICRP on honeybees and pollinators na sinduna potential scope of beekeeping in Manipur haiba hiram da nomugi oiba training program ama pangthokre Iroi Chambada Labor College of Agriculture की Integrated Beekeeping Development Center IBDC की training holder pangthokriba training program aduda Manipur की District Target Imphal East Imphal West Bishnupur Tamenglong Ukhrul Senapati amadi Thawal dagi lakpa lomi kunmanga romna saruk yaki Thorom aduda College of Agriculture Kau Imphal की AICRP की Principal Investigator Dr. Nilima Karam Assistant Entomologist AICRP Mais Dr. Jeti Konsam amadi B Professional AICRP Arambam Susitra Devina Resource Person Sing Oina Saruk Yaki Training Program aduga mari leinana Principal Investigator Dr. Nilima Karam na hai kibada Thabak phangdriban ha singda khoi yoktuna masana masabu thabak pijanaba ngamnanaba training program asi sinjabani hanleramba khoi yokpagi mong adu matamga chunana वैज्ञानिक मोंग मतौ करमना यामना लाइना खोही पुथोकदगे हाइबगी मटांगदा ngasi ट्रेनिंग प्रोग्राम असिना कानाब पीरगनी हाइकी मसिना लमदम असिदा मखाताना खोहीगी पोथोक हेना पोथोक हंदुना खोई लोरिबा तौंगी सिंगी समिटलोन दसु चाउना अहोंगबा अमा पुरपंगम लगनी हाइकी थोरमगी सरुक अमा ओइना लेप्त मतौ करमना अफबा खोही पुथोकदगे हाइबगी मटांगदा सुगाइना ताखिबगा लोइना interaction su taunaki Anisuba Northeast India Film Festival Naif Lakadarba sahi 2025 ki February tarani toidagi tarataruk fawa lampel leiba tantha police cinema da pangthok lagani haina organizing committee na phongdroli Hiramasiga mari lenana organizing committee nangasi DIPR auditorium da pangthok pa pawgi mepom amada organizing committee ki chairman Y Nilchandran Hai Ministry of Information and Broadcasting Government of India amadi National Film Development gi senthang makhada thona Manipur Film Forum Manipur amadi Department of Information and Public Relations na sinduna ahan boy na sai asagi March tha da mai pak na pangthok kraba matungda lakadariba sahi 2025 ki anisuba edition oina February thada pangthok nanaba thawang tawre handaki festival di feature film amadi non feature film anida competition pangthok lagani sahi asigi January amadagi December 13 fawda puthokiba CBFC na certified tawraba film sing festival asigi competitions section da saruk yagani non competition section da any gi afaba film singsu screening pangthokani festival asida saruk yaningba singna lakadrba chahi 2025 ki January tarma fawda pisalakpagi aroiba matam oigani loinana tha asimaki kuntrama thoida khangatlaba film sing lauthokani festival asida film feature film non feature film da khangatlaba singda tongan tongan ba award Nepal su lanthokani phongdoki hai beste Nepal sigi oiba apoi film da koi competitive festival ni to regadorosi adu
organizer kamuna karigumba akoi 25 film sing apa film la aduga spon kadugi akoi censor board lo ge film yawra gadi madu kunna logi thora do kai non competition section da bai thumjai Sanabui Pau Sunday FC Manipur Sinduna Lamlong Thongkhong da leiba artificial turf football ground da Chatariba Fourth Master Dr. M. Manauton Singh and Chandra Sakhi Devi Memorial Football Championship 2024 gi ngasi sanakhi match da MLVFA amadi VSCI anina akan belamba taunakhiba aduda team animaki maikai dagi apiu matam gi manungda goal ani chanaduna draw chatkre Aroi bada Maroyo Pau Amuhanna Tabla Maestro Zakir Hussain Laikhidre Manipur da Ladiba Cyber Crime Department Fel Oire Intelligence Supau Pirakidaba Tha Taramanga Rom Fare Haina Chief Minister N. Birena Phondokre Namit Nini Chathagadaba Kobapan Suba Nesokon 2024 Kasidagi Hudokre Koinana Potential Scope of Beekeeping in Manipur High Hiramda Nogiroiba Training Program Pangtokre Ngasigidamakta Paudam Pijaba Matang Asilo Shinjari Medang Tabir Bukai Punopu Amukahana Krumjari